Ngarang ukrul lambida ki khutlai paiba singna chatharakiba attack ta FCI gi driver ama laikhidabagi thodok adu yaningdaba phongdok tuna ngasi ayuk jiribamdagi pot lawba chatkadaba driver sing steering thadokpagi khongjang sangsen khrei ngarang FCI gi truck amadi IOCL gi tanker gari sing security force na escort tawraga yangang pokpidagi ukrul tamna chatlingaida kuki khutlai paiba singna TM Kasom village amadi Patlai ani ki marakta attack chatharak padagi West Bengal gi Hugli district tagi Nitish Kumar Kauba malgari driver ama nongmai maruna panbadagi mafam adumaktada laikhidabagi thodok adu yaningdaba phongdok tuna ngasi ayok Imphal West district ki New Kaithel Manbidagi Jiribam tamna chatkadaba gari driver sing steering thadok tuna khongjang sangsin khibane nakalamronda Jiribamdagi Imphal tamna thaw amadi atai polam sing puba gari sing di Imphal gi damak ngasi ayok Jiribam thadokhrei Gari sing adugi manungda LPG tanker gari kungani pan malpuba truck kunga manga amadi IOCL gi tanker gari humputara taret puna gari chamaga kuntra ayuk pung taruk minute yankhai tabada CRPF ki convoy ga loinana Jiribam thadukibani hairi maragasida ngarang none da pandun leiramba IOCL gi tanker gari ama LPG bullet gari ama malpuba truck chamaga humpu mari puna gari chamaga humpu taret ngasi ayuk pung taret ka minute nifu manga tabada Imphal gi damak none thadokhrei pung kharagi manungda Imphal West district ki New Kaithel Manbi post yorak lagani haina pawasina makhatari Special